ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯥꯏꯀ꯭ꯂꯣꯟ ꯔꯦꯃꯜꯅ ꯄꯤꯕ ꯁꯥꯐꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯈꯤꯕꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯇꯛꯅꯅ ꯏꯆꯥꯎ ꯊꯣꯛꯂꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯕꯤ ꯐꯥꯎꯅꯕ ꯉꯝꯗꯅ ꯂꯩꯔꯤ ꯏꯝꯐꯥꯜ ꯃꯌꯣꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯆꯦꯜ ꯏꯃꯥꯏ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏ ꯍꯩꯉꯥꯡ ꯀꯥꯏꯔꯪ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯂꯩꯀꯥꯏ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯄꯥꯊꯣꯔꯛꯄ ꯏꯁꯤꯡꯅ ꯅꯣꯔꯊ ꯑꯦꯑꯣꯁꯤ ꯀꯪꯂꯥꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤ ꯃꯁꯤꯗ ꯅꯠꯇꯅ उरीपोक ओवरब्रिज मनाक चैराप कोर्ट नागामपाल मसिन पाउना कैथेल होदाम लेरक्तगी हौरगा क्वा कैथेल फाउबदा तिदिम लंबिगे मनिंग थांगबा सरुकसिंग इसिंगना खु यौना थुमजिनदुना साथोक ससिन याउना मियामगी पुनसिदा चाउना खुदोंचादबा मायउनाखि पाउना कैथेलगी सरुकसिंग इसिंग थुमजिनखिबदगी कैथेल असिदा लेरिबा दुकानसिंग थोंगलोनखि मसिगी मथक्ता इम्फाल ईस्ट डिस्ट्रिक्ट के मनुंग सनबा खुराईगी मफम क्यादसु हौजिक इसिंग थुमजिनदुना लेबा याउरी नेशनल हाईवे 37 परिंग कांगपोपी डिस्ट्रिक्ट के मनुंग सनबा के सिनाम अमसुंग टी लाइजांग खुलगी मरक्ता लंबी नमथखिबदगी लंबी परिंग असि फाउनबा ngамदना लेरखिबा अदु ngasisu semjinba loidabana lambi faunaba ngamdana adumak leiri amaromda bisnupur amasung surachanpur district ki mafam kyada isaugi saithing sauna mayoknari